ꯑꯍꯥꯟꯕ ꯃꯛꯇꯗ Leichal Radio Lab Channel ꯒꯤ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯞꯆꯈ꯭ꯔꯕ ꯑꯩꯒꯤ ꯌꯨꯝ ꯑꯃꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯟꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯣꯔꯔ ꯑꯃꯗꯤ ꯃꯤꯁꯇ꯭ꯔꯤ ꯏꯕ ꯉꯝꯕ ꯔꯥꯏꯇꯔ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯁꯣꯅꯝ ꯆꯅꯨ ꯍꯥꯏꯅ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯖꯟꯕꯤꯔꯛꯎ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯇꯥꯎ ꯇꯥꯆꯧ ꯃꯈꯣꯏ ꯇꯥꯗꯣ ꯃꯅꯤꯡꯒꯤ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡꯗꯣ ꯌꯥꯅꯤꯗꯅ ꯆꯠꯈꯤꯕꯅꯦ ꯑꯣ ꯑꯩ ꯆꯠꯂꯨꯔꯒꯦ ꯑꯗꯨꯏꯗꯤ ꯃꯉꯥꯜꯗꯨ ꯃꯅꯤꯡꯂꯣꯝꯗ ꯅꯤꯡꯊꯧꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯉꯥꯜꯅ ꯌꯧꯁꯤꯟꯈꯤꯕꯗ ꯅꯤꯡꯊꯧꯔꯦꯜꯗꯨ ꯅꯤꯡꯈꯥꯡ ꯐꯝꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤ ꯃꯃꯥꯡꯗ ꯂꯥ ꯑꯃ ꯊꯝꯗꯨꯅ ꯃꯊꯛꯇ ꯆꯦꯡ ꯈꯔ ꯂꯩ ꯑꯉꯧꯕ ꯑꯍꯨꯝ ꯑꯃ ꯍꯥꯞꯇꯨꯅ ꯊꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯆꯪꯁꯤꯟꯁꯤ ꯀꯗꯥꯏ ꯍꯟꯇꯣꯛꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯆꯤꯡꯉꯛ ꯃꯥꯏꯉꯛꯅꯅ ꯂꯩꯔꯤ ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯔꯦꯜ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯏ ꯏꯇꯥꯎ ꯀꯩꯗꯧꯔꯦ ꯑꯗꯨꯋꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯣ ꯕꯨꯠꯀ ꯋꯥꯔꯤ ꯁꯥꯔꯤ ꯃꯥꯜꯂꯦꯗꯅ ꯌꯦꯠꯄꯤꯗꯕꯅꯤꯗ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯗꯤꯕ ꯏꯇꯥꯎꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯕ ꯍꯩꯔꯗꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥꯇꯣꯝꯕꯗꯨ ꯑꯝꯇ ꯂꯥꯏꯌꯦꯡꯕꯤꯌꯨꯗꯅ ꯌꯥꯝ ꯐꯈ꯭ꯔꯕ ꯑꯍꯜꯅꯤ ꯃꯆꯥ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯗ ꯈꯨꯡꯂꯝꯗꯨꯗ ꯂꯥꯏ ꯑꯣꯛꯅꯔꯤꯕꯅꯤ ꯏꯇꯥꯎ ꯑꯩꯁꯨ ꯌꯥꯝ ꯊꯣꯏꯅ ꯍꯩꯔꯨꯕ ꯅꯠꯇꯦꯗ ꯑꯩꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯇꯝꯂꯤꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯃꯐꯝꯁꯤ ꯁꯥꯍꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯦ ꯍꯥꯏꯕ ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝꯐꯝꯁꯦ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗ꯭ꯔꯤ ꯃꯤꯆꯩ ꯂꯩꯋꯥ ꯇꯤꯟꯋꯥ ꯃꯌꯥꯝꯅ ꯌꯣꯝꯗꯨꯅ ꯂꯩꯔꯦ ꯏꯇꯥꯎꯁꯨ ꯈꯪꯉꯕ꯭ꯔꯥ ꯍꯥꯏꯁꯦ ꯈꯪꯉꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯣ ꯏꯇꯥꯎ ꯅꯪ ꯑꯝꯇ ꯐꯖꯅ ꯂꯣꯏꯁꯤꯟꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏꯕꯨ ꯇꯧꯕꯒꯤꯕꯨꯗꯤ ꯏꯇꯥꯎ ꯑꯣꯏꯔꯝꯕꯒꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯉꯝꯕꯅꯤꯀꯣ ꯇꯟꯖꯥꯗꯨꯗ ꯇꯕꯨꯅꯨ ꯃꯈꯨꯠꯇ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯥꯏꯔꯒ ꯂꯥꯛꯏ ꯇꯥꯆꯧ ꯁꯦ ꯍꯩꯔꯥꯁꯦ ꯆꯥꯎꯑꯣ ꯀꯗꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯆꯥ ꯑꯊꯛ ꯄꯤꯔꯝꯗꯨꯅ ꯇꯕꯥꯅꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯆꯠꯈ꯭ꯔꯕ ꯇꯕꯥꯅꯨꯗ ꯌꯦꯡꯗꯨꯅ ꯃꯉꯥꯜꯅ ꯏꯇꯥꯎ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯏꯆꯜꯁꯦ ꯑꯄꯪꯕꯤꯅꯤ ꯃꯥꯒꯤ ꯋꯥꯅꯕꯗꯤ ꯏꯇꯥꯎꯅ ꯀꯩꯗꯧꯅꯨꯡꯗ ꯁꯤꯟꯒꯅꯨꯀꯣ ꯏꯇꯥꯎ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯁꯨ ꯑꯣꯏꯗꯕ ꯑꯩꯈꯣꯏꯕꯨ ꯅꯈꯣꯏꯅ ꯊꯥꯖꯗꯨꯅ ꯅꯆꯜ ꯅꯆꯥ ꯁꯤꯟꯅꯔꯛꯄꯁꯦ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏ ꯃꯉꯥꯜꯗ ꯅꯤꯡꯊꯧꯔꯦꯜꯅ ꯃꯤꯡꯒꯧꯗꯨ ꯏꯕꯥꯏ ꯊꯣꯛꯂꯕꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯃꯛ ꯏꯇꯥꯎ ꯍꯥꯏꯅ ꯀꯧꯏ ꯍꯣꯏꯁꯦ ꯍꯦꯟꯅ ꯑꯋꯥꯕ ꯋꯥꯈꯜꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯊꯣꯛꯑ ꯃꯣꯏ ꯃꯔꯥꯏ ꯂꯥꯛꯆꯔꯁꯅꯤ ꯅꯤꯡꯊꯧꯔꯦꯜ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯂꯨꯁꯤꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯂꯩꯀꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯕ ꯃꯤ ꯂꯩꯒꯗ꯭ꯔꯥ ꯂꯩꯅꯤꯅꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯑꯩꯒꯤ ꯌꯨꯝꯐꯝꯁꯤ ꯑꯩꯅ ꯎꯕ ꯐꯪꯗꯕ ꯑꯃꯝꯕꯅ ꯀꯨꯞꯁꯤꯟꯕ ꯌꯥꯝꯅ ꯃꯔꯤꯡ ꯃꯔꯥꯡꯕ ꯋꯥꯔꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯉꯤ ꯁꯤ ꯈꯪꯉꯗꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯋꯥꯈꯜ ꯊꯣꯛꯀꯅꯤ ꯍꯣꯏ ꯑꯍꯜꯗꯨꯕꯨꯗꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯆꯠꯂꯒ ꯎꯅꯔꯨꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒ ꯏꯇꯥꯎ ꯍꯟꯇꯛ ꯏꯇꯩꯃ ꯊꯣꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯆꯤꯡꯅꯩ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯈꯣꯡꯂꯝꯗꯨꯒꯤ ꯋꯥꯔꯤ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯈ꯭ꯔꯕꯅꯤ ꯃꯍꯥꯛꯁꯨ ꯑꯗꯨꯒꯤ ꯋꯥꯔꯤꯁꯨ ꯂꯩꯕ꯭ꯔꯥ ꯏꯇꯥꯎ ꯂꯩꯌꯦ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯀꯣꯛꯄ ꯂꯩꯇ꯭ꯔꯕ ꯀꯥꯎꯕ ꯂꯩꯔꯔꯣꯏꯗꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤꯡꯅ ꯊꯜꯂꯕ ꯈꯣꯡꯂꯝꯗꯨꯒꯤ ꯋꯥꯔꯤꯅꯤ ꯐꯔꯦ ꯄꯨꯝꯅꯃꯛ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯨꯡꯗꯝꯕꯅ ꯀꯔꯤ ꯇꯝꯂꯤꯕ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯂꯐꯨꯁꯤꯡꯗꯨ ꯐꯅ ꯌꯥꯝꯅ ꯌꯥꯟꯊꯠꯈꯤꯔꯝꯃꯤ ꯁꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯡ ꯃꯌꯥꯁꯤꯡꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯏ ꯊꯕꯛ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯃꯤꯟꯅꯩ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯄꯤ ꯏꯇꯥꯎ ꯑꯩꯅ ꯂꯥꯛꯏꯁꯤ ꯑꯇꯩꯒꯤ ꯋꯥ ꯅꯠꯇꯦ ꯋꯥꯔꯤ ꯑꯃ ꯂꯩꯔꯤꯅꯦ ꯍꯣꯏꯅꯦ ꯀꯩ ꯂꯩꯔꯒꯦ ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗ꯭ꯔꯤ ꯏꯇꯥꯎ ꯂꯥꯛꯄꯒꯤ ꯃꯔꯝꯁꯤ ꯑꯩꯁꯨꯅꯦ ꯅꯪꯅ ꯊꯕꯛ ꯇꯧꯔꯝꯕꯗꯨꯗ ꯑꯗꯨꯝ ꯌꯥꯎꯁꯤꯜꯂꯒ ꯂꯩꯔꯨꯔꯤ ꯏꯇꯥꯎ ꯂꯦꯝꯕꯒꯤ ꯈꯨꯔꯥꯇꯣꯟꯗꯒꯤ ꯏꯇꯥꯎꯅ ꯂꯧ ꯎꯔꯤꯁꯦ ꯀꯝꯗꯧꯕꯅꯣ ꯈꯨꯔꯥꯇꯣꯟ ꯍꯟꯗꯛꯇꯤ ꯑꯩꯉꯣꯟꯗ ꯁꯪꯉꯝ ꯑꯃꯗꯣ ꯄꯨꯟꯅ ꯎꯔꯣꯅ ꯍꯥꯏꯔꯤ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯏꯇꯥꯎ ꯑꯗꯨꯅꯤ ꯂꯨꯔꯤꯁꯤ ꯏꯇꯥꯎꯅ ꯍꯣꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯔꯥꯇꯣꯟ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯨꯔꯤꯁꯤ ꯍꯧꯖꯤꯛꯁꯤ ꯊꯦꯝꯕꯨꯡꯗꯨ ꯀꯅꯥ ꯀꯔꯤꯅꯣ ꯂꯩꯀꯥꯏꯗ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯕ ꯇꯥꯏꯅꯤ ꯍꯣꯏ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯗ ꯑꯗꯨꯕꯨ ꯃꯄꯨꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯏꯇꯥꯎ ꯇꯧꯕꯒꯤꯕꯨꯗꯤ ꯈꯨꯔꯥ ꯄꯥꯕꯤꯗꯨ ꯌꯥꯝ ꯀꯨꯞꯆꯕꯅꯤ ꯏꯇꯥꯎ ꯂꯦꯝꯕꯗ ꯅꯝꯗꯅ ꯍꯥꯏꯍꯜꯂꯒ ꯊꯦꯝꯕꯨꯡꯅ ꯂꯧꯗꯨ ꯎꯕꯅꯤ ꯑꯗꯨ ꯅꯥꯇꯩ ꯆꯥꯅ ꯐꯧꯗꯨ ꯆꯍꯤ ꯑꯃꯇ ꯇꯝꯃꯛꯇ꯭ꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯆꯨꯝꯃꯤ ꯏꯇꯥꯎ ꯑꯗꯣ ꯑꯩꯗꯤꯅꯦ ꯃꯤꯒ ꯌꯦꯛꯅꯕ ꯊꯝꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯂꯩꯀꯥꯏꯗ ꯃꯤꯅꯧꯅꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦꯗ ꯍꯣꯏꯗ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯄꯨꯅꯁꯨ ꯌꯥꯔꯤꯕ
Hoi tau, adubudi chumi. Mataw anido sumna wari ngahak tawraba tungda nungsa nimtharappa matamduda mangaldu chatlage haiduna chatki. Mathangi numitni ayuk anganbaduda tabanudu sumang apakpadu waitayri. Tanjaduda thembungdu yam sauna lai. Hai tabanu, ningthore leibro. Ta thembung, makoy tado samput koy ni haidana nungalamdayda hugatuna labuk chaki. Phai, khangni, wa chap chabi mangangnagi banga sigi numitama. Tabanuda wam ta hairamdana mamay laythoktuna phingna chatki. Tabanudu ipa pakhatna yengduna layhawi mahakti tasengna lawgi wafamsi karino khangsadabani. Ngaihaki matungda labuk yore, thembungdu lamna thabak tawribadu ui. Hatu changsinduna ningthorelda hekta hairai. Ngai kho ningthorel, nangna tawrisi kanage ayaba yauragano. Karibu noi taw thembung. Law surisi bo haiba. Khura apabiga paw phawna bidrabaroi tawbo. Kari, aduk mi usitaba. Aina chahi asukoina lawpham asi senduna lakpani. Ngasi ngarangda laikai sida saidangakpa nangna thembung aigi khutagi lawpham sekta satpa yabro. Itaw, wa sitapna ngangnasi phingat piginu. Kaino tapai dia? Ha, karino ba tapa haise? Mamangi chahiduma yengbibani. Laikai sida minaw oina lakpani mathibong chaningai leiramoyedana. Aduga nangna aigi sakhaw thadalpa saradana. Thembungi kalla bawahi singdu tabada ningthoreldo masagi singli nauri sagalakpa haibadu oiri khutum chena tasili mamit imu ngangi. Itaw, aiga itawgana wari silusinaba yaroi. Aidi tasingna lawsi itawdagi munge khankiba leite. Adubu itawna dung nungaitrabanina khura apabigi manakta chatlaga aroiba wa ngangnasi. Phai, chatsilo. Asumna makoy anido apabigi yumda lai. Sumangduda lembadu singkhaiduna leirammi. Sanglagliba nupa anidugi phibamdu ubada khara khawtak chai. Aduba duma kawrai. Itaw anidi ayuksida. Nakhura leibra, kauthoro wari sage. Thembungna hairakpani. Adokna hawgidre khondasi. Aina chingnarisi chumdau male. Si thokanina khura tondane wakhal munna khallo haibaneba. Iwa lawbi khideba hekta. Kari kaidauba thembunga. Laune, ai sida laine. Mangol sida kakalaune. Khura na tawbirisi kaino. Wa chap chabi mangangnasi. Hoine. Kari karam tawsige haibado hainagadabani. Nangna ipingda pingalaga hekta wasilushinbada. Fall tagadaba nateko. Lembana ningthorelda chirol tawduna. Asigi nuksit apaibasibu kaidai thengnarone taw ayuksida. Aidi lawsura leijabani. Khangde karomde laino. Hai lemba, ningthorel. Nui anisu laune mangol sida. Hoi khura. Hayu kari. Thembung nangna hairisina kari. Khuragi lawphamsi aina mamangdagi senaduna laabani. Aduga ngasi ngarangda laikai sida saidangakpa mathong maram khangdaba mangoda uhalage haisibu karino. Hai thembunga. Machong mapak naidaba kari wangang sangangno. Nama na takpi tambiraktabrane he. Ha. Wa ngangbada yengaga ngangba tamuko. Ahal ay maphamli sibu nang kari oina ugene ha. Chahi kayano nangonda lawdo sinarise. Phaulo I lokte ikang tho I thokte na nangbo ngasi phauba phawbot kayam karakragene ha. Mi ama oina puoga aduk to na hingadaba nate he ibo. Napangal aduk phariba nangna. Nama basingna hotnaribado namitu udabrane nangbo. Khura, wa siam kainarakani ko siyoksil adia. Kari, wa kainabadi karino. Aigi ipotni, aina sinaningba mida sinani. Nang kaidoge haibano. Ha, nang kaidoge haibano ba? Pare. Khura na ingonda dugyamna singnaraba natro. Aina kaidoroke ingona khoi. Ay, tawningba tawro thembung ibo. Thembungdu phuk agatuna sauna dumak chatkri. Ngasaidagi mangol machiduda phamliba ningthorelda hairai. Ningthorel, kaisu khalunu ibungo. Angawbani thembung haiba ngangsi. Khandida khuraton. Ngawi hairasune miyoibagi wakal khalamgadra khalubani. Oiroibu masi angangsi oiroi. Khuraton, thembungse akhoi ani umanaraga amta phudradi miron tadau mandreda. Hai. Thembung phudringai nang hana phuraga phadawne ibo. Nangna pusalakpa minine masya. Adudi hainida khuraton. Itaw ningthorel su aina pusilakpani ado thembungadi manadedana. Yare. Adu ningthorel sigi wasida kok sarurano. Aikhoi asu yam lairisidi. Adubu nang khurana haigadaba haibabu kanna hotnawibo. Thabak subano matanganu naha oringai sel talhogadabani. Hoi khuraton. Adudi nachamuk chatnaba tawjarage. Pare. Lembana ningthorel bu thongalda thintorai.
ꯑꯗꯣ ꯏꯇꯥꯎ ꯋꯥꯗꯕꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨ ꯊꯦꯡꯕꯨꯡ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯃꯀꯣꯛ ꯆꯥꯛꯄꯅꯤꯀꯣ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯚꯥꯞ ꯇꯥꯏꯗ ꯑꯗꯣ ꯅꯪꯅ ꯌꯥꯝꯅ ꯁꯥꯡꯅ ꯊꯤꯟꯇꯣꯔꯛꯀꯗꯧꯔꯤ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯤꯀꯣ ꯅꯨꯃꯤꯠꯇꯨꯃ ꯊꯕꯛ ꯁꯨꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯃꯆꯤ ꯃꯆꯤ ꯃꯪꯗꯨꯅ ꯂꯩ ꯅꯤꯡꯊꯧꯔꯦꯜꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯕꯥꯅꯨꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯔꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯅꯨꯄꯤ ꯅꯨꯡꯁꯥꯒ ꯁꯥꯒꯠꯂꯛꯄꯁꯤꯗ ꯑꯁꯤꯟꯕ ꯆꯥꯁꯦꯗꯅ ꯀꯦꯡꯉꯣꯏꯒ ꯉꯥ ꯑꯌꯥꯏꯕꯒ ꯊꯣꯡꯉꯕꯅꯤ ꯃꯣꯔꯣꯛꯇꯤ ꯃꯦꯠꯂꯤꯕ꯭ꯔꯣ ꯑꯧ ꯆꯥꯕ ꯍꯧꯕꯤꯔꯣ ꯍꯥꯞꯆꯔꯛꯑꯒꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧꯔꯦꯜꯗꯨ ꯆꯥꯛꯇꯣ ꯀꯠꯊꯗꯨꯅ ꯆꯥꯕ ꯍꯧꯏ ꯍꯣ ꯉꯝꯗ꯭ꯔꯦ ꯊꯥꯛꯄ ꯃꯤꯔꯦꯝ ꯃꯌꯥꯝꯁꯤ ꯍꯣꯠꯅꯕꯗꯅꯦ ꯏꯃꯨꯡꯁꯤ ꯃꯨꯠꯀꯗꯧꯔꯦ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯒꯤꯁꯨ ꯌꯥꯟꯗꯨꯅ ꯂꯩꯕꯁꯤꯕꯨ ꯃꯃꯥꯏꯕꯨ ꯄꯥꯟꯗꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯑꯩ ꯑꯣꯏꯔꯝꯃꯗꯤꯕꯀꯣ ꯁꯤꯖꯈ꯭ꯔꯅꯤꯅ ꯍꯥꯟꯅ ꯃꯈꯣꯏ ꯇꯥꯎ ꯇꯥꯕ꯭ꯔꯣ ꯀꯔꯤꯅꯣ ꯆꯥꯛꯃꯥꯡꯗꯨꯗ ꯐꯝꯃꯒ ꯃꯪꯉꯤꯗꯨꯕꯣ ꯏꯁ ꯑꯩꯗꯤ ꯕꯥꯞ ꯑꯃ ꯍꯣꯏꯁꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯍꯣꯏ ꯅꯪꯁꯨ ꯆꯥꯕ ꯍꯧꯔꯣ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯇꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯦ ꯂꯣꯏꯔꯒ ꯇꯕꯥꯅꯨꯅ ꯀꯣꯜꯂꯤꯛ ꯐꯦꯡꯉꯤ ꯃꯅꯥꯛꯇ ꯅꯤꯡꯊꯧꯔꯦꯜꯁꯨ ꯐꯝꯗꯨꯅ ꯂꯣꯏꯕ ꯉꯥꯏꯔꯤ ꯊꯕꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯇꯨꯡꯗ ꯇꯣꯝꯕꯁꯨ ꯉꯥꯏꯍꯥꯛ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯍꯛꯆꯤꯛ ꯂꯥꯡꯕ ꯑꯣꯏꯅ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯤ ꯇꯥ ꯅꯤꯡꯊꯧꯔꯦꯜ ꯊꯥꯕꯜꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯗ꯭ꯔꯥ ꯐꯖꯩ ꯇꯕꯥꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯐꯥꯎꯏ ꯑꯁꯨꯛ ꯇꯣꯟꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯒ ꯍꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯁꯦꯛꯇ ꯇꯥꯔꯛꯏ ꯇꯥ ꯅꯤꯡꯊꯧꯔꯦꯜ ꯀꯩꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯇꯝ ꯄꯨꯝꯕꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯀꯅꯤꯌꯦ ꯃꯤꯅ ꯑꯩꯕꯨ ꯁꯩꯗꯥꯡꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕ ꯄꯨꯟꯁꯤꯁꯦ ꯅꯪꯅꯗꯤ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯩꯀꯣ ꯑꯗꯣ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗꯣ ꯉꯁꯤꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯂꯤꯕꯤꯌꯨꯗꯅ ꯅꯪꯕꯨ ꯇꯥꯅꯤꯡꯕ꯭ꯔꯅꯦ ꯉꯁꯤꯁꯨ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯔꯣꯏꯗ ꯂꯤꯒꯦ ꯉꯁꯤꯗꯤ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯕ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯇꯩ ꯃꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯤ ꯃꯌꯥꯝꯕꯁꯤꯡꯗꯨꯅ ꯊꯣꯏꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡ ꯁꯛꯄ ꯇꯧꯗ꯭ꯔꯕꯁꯨ ꯃꯇꯩ ꯃꯁꯤꯡꯅ ꯉꯥꯡꯕ ꯋꯥꯗꯗꯤ ꯅꯣꯡꯃꯇ ꯃꯌꯥꯝꯕꯁꯤꯡꯅ ꯊꯤꯡꯗꯦ ꯉꯁꯤꯁꯨ ꯁꯟ ꯂꯧꯁꯤꯟꯕꯅꯦ ꯍꯥꯏꯅ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯇꯦ ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯊꯥꯁꯤ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯃꯝꯕꯅꯁꯨ ꯂꯣꯏꯔꯦ ꯍꯣ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯄꯣꯛꯇꯕ ꯅꯅꯥꯎ ꯅꯨꯄꯥꯅꯤꯅ ꯑꯃꯈꯛ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯟꯗꯨ ꯄꯨꯔꯒ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯝꯗꯧꯔꯖꯥꯠꯅꯣ ꯅꯨꯄꯤ ꯅꯪꯕꯨ ꯅꯍꯥꯟꯈꯩꯗꯤ ꯍꯟꯕꯤꯔꯛꯑꯅꯨꯅ ꯍꯦꯛ ꯍꯥꯏꯗꯥꯏꯅꯦ ꯍꯜꯂꯛꯇ꯭ꯔꯀꯥꯟꯁꯤꯗꯅ ꯀꯔꯤꯒꯤ ꯉꯥꯏꯔꯤꯕ ꯆꯠꯂꯨꯗ ꯅꯨꯄꯥ ꯅꯪ ꯁꯨꯕ ꯋꯥꯔꯤ ꯀꯥꯇꯤ ꯍꯣ ꯃꯥꯕꯨ ꯉꯥꯏꯕ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯁꯟꯗꯣ ꯉꯥꯏꯕ ꯌꯣꯜꯂꯗꯤ ꯁꯦꯜꯕꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯁꯤꯠꯀꯗꯧꯔꯤꯕ ꯑꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥꯅ ꯍꯪꯉꯤꯅꯤ ꯀꯩꯅꯣ ꯍꯦꯔ ꯑꯣꯏꯔꯝꯃꯣꯏꯗ ꯅꯪꯁꯨ ꯕꯥꯞꯅ ꯄꯪꯁꯥꯗ ꯁꯥꯒꯠꯀꯅꯨꯍꯦ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯑꯩꯒꯤ ꯑꯋꯨꯟ ꯁꯟꯅꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯅꯪꯒꯤ ꯑꯋꯨꯟ ꯁꯟ ꯑꯣꯏ ꯇꯧꯔꯤꯔ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯎꯁꯤꯟꯅꯈ꯭ꯔꯦ ꯁꯦꯟꯅꯕꯗ ꯋꯥꯗꯤ ꯋꯥꯖꯔꯕꯅꯤ ꯅꯤꯡꯊꯧꯔꯦꯜꯁꯦ ꯍꯣ ꯌꯥꯔꯦ ꯑꯃꯨꯛ ꯃꯤꯅꯨꯡꯁꯤꯒ ꯄꯣꯛꯄꯤꯔꯨꯔꯅꯨ ꯃꯇꯥꯡ ꯆꯥꯗꯅ ꯃꯈꯣꯏ ꯇꯥꯆꯧꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯈꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯨꯄꯥ ꯍꯣꯏꯗ ꯌꯥꯔꯦꯕ ꯅꯪ ꯁꯤꯗꯤꯕ ꯏꯃꯥ ꯆꯥꯛ ꯄꯤꯖꯔꯝꯂꯕ꯭ꯔꯣ ꯄꯤꯖꯔꯝꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁ꯭ꯋꯥꯏ ꯄꯥꯛꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯍꯧꯖꯤꯛꯄꯨ ꯑꯃꯝꯕꯁꯤꯗ ꯑꯋꯨꯟ ꯁꯟ ꯑꯣꯏꯕꯗꯨꯗ ꯍꯥꯏꯕꯅꯤꯗ ꯈꯪꯖꯔꯦ ꯌꯥꯔꯦ ꯋꯥꯗꯕ ꯁꯥꯔꯤꯗꯣ ꯍꯣ ꯈꯪꯖꯔꯦ ꯌꯥꯔꯦ ꯅꯊ꯭ꯋꯥꯏ ꯋꯥꯗꯕ ꯁꯥꯔꯤꯗꯣ ꯂꯣꯏꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯎꯖꯔꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯃꯩ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯪ ꯃꯆꯤꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯊꯥꯕꯜꯂꯩꯗꯤ ꯃꯆꯥ ꯑꯍꯜꯒ ꯂꯩ ꯃꯆꯥ ꯌꯥꯏꯃꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯌꯨꯝ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯍꯨꯝ ꯁꯨꯕꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯈꯤ ꯃꯔꯤ ꯁꯨꯕꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯇꯣꯉꯥꯟꯅ ꯆꯥꯏ ꯏꯇꯣꯝ ꯇꯣꯝꯕꯅ ꯂꯪꯐꯩꯗ ꯂꯩꯈꯤ ꯅꯤꯡꯊꯧꯔꯦꯜꯒ ꯃꯍꯥꯛꯀꯗꯨ ꯆꯍꯤ 3 ꯃꯨꯛꯇꯪ ꯈꯦꯠꯅꯩ ꯃꯍꯥꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ ꯃꯔꯅꯥꯏ ꯇꯥꯟꯁꯤꯟꯕ ꯌꯥꯝꯅ ꯀꯜꯂꯤ ꯍꯧꯖꯤꯛꯅ ꯏꯃꯨꯡꯁꯤꯗ ꯃꯣꯏ ꯑꯅꯤꯒꯤ ꯁꯔꯩ ꯈꯥꯡꯂꯤ ꯅꯤꯡꯊꯧꯔꯦꯜꯗꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯁꯟꯗꯣ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯅꯪꯗꯤ ꯅꯪꯒꯤ ꯁꯟꯁꯤ ꯈꯛꯇ ꯎꯕ꯭ꯔꯣ ꯃꯇꯨꯡꯗ ꯅꯤꯡꯊꯧꯔꯦꯜ ꯂꯥꯛꯏꯁꯤ ꯎꯗ꯭ꯔꯣ ꯍꯣꯏꯍꯦ ꯈꯪꯉꯤ ꯀꯩꯅꯣ ꯂꯥꯛꯑꯕꯅꯤꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯄꯨꯟꯅ ꯑꯗꯨꯝ ꯆꯪꯃꯤꯟꯅꯈ꯭ꯔꯁꯤ ꯌꯥꯔꯦ ꯅꯪ ꯂꯩꯖꯍꯧꯔꯣ ꯑꯩ ꯆꯪꯉꯦ ꯑꯆꯧꯕꯗꯨ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯆꯪꯈꯤ ꯅꯤꯡꯊꯧꯔꯦꯜꯗꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯁꯟꯗꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯏ ꯁꯪꯒꯣꯏꯗ ꯁꯟꯗꯨ ꯄꯨꯜꯂꯨꯔꯕ ꯃꯇꯨꯡ ꯀꯥꯡꯃꯩ ꯑꯃꯨꯛ ꯈꯨꯕꯤꯔꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯌꯥꯝꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯩ ꯃꯗꯨ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯪ ꯉꯥꯏꯈꯣ ꯁꯟꯁꯤ ꯄꯨꯔ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯏꯇꯩꯃ ꯁꯟꯗꯣ ꯃꯈꯥ ꯊꯪꯕꯒꯤ ꯄꯥꯠꯌꯥꯏꯒꯤ ꯍꯥꯕꯨꯡ ꯃꯔꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨ ꯊꯤꯔꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯇꯝ ꯆꯥꯅ ꯅꯪꯅ ꯁꯟꯁꯦ ꯂꯧꯁꯟꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯃꯁꯦ ꯁꯟꯁꯤ ꯄꯨꯔꯒ ꯌꯨꯝꯗꯒꯤ ꯆꯦꯟꯒꯦ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯕ ꯏꯇꯩꯃ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯉꯁꯥꯏꯗꯣ ꯏꯇꯩꯃ ꯇꯣꯝꯕꯤꯒꯤ ꯆꯀ꯭ꯔꯤ ꯇꯛꯂꯤꯉꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯟ ꯂꯧꯁꯤꯟꯕ ꯆꯠꯄꯗ
Ho yare khange sangu salo imungda sa kamta leitre aidi nang hanjala aroidau mandana loi sathokre ningthorel kari so haide imungda changsin khiduna magi ne haina piriba maningi pakhan machaduda changsin-duna thariba phamung mawong chadrabaduda phammi wakhal amada taururaba mali mahak amu phuk agot khiduna maningda soktuna thamliba ising chaphudo paiduna thoraklaga nungpaktuda leptuna makhong makhut hamdoi loiraga ngasai sangol machida thamlamba ngabongdu laururi ngabong adubu karino haina ngaiha khanjanei yengdadi yenglage haiduna ngabongdu thokpa hawi ahanbada lam takpa che machet ama yaurami paikhatuna ngaihak yengi among makhada thamkhri manungda yauriba lairik macha macha singdu loina haidurai upulna amuk teiba thaliba podongi mairi machadu mutke tawi upul singdu loina loikraba tungda lairik macha ma paikhatuna pari mi kau thagauba amamuk paikhatli thawai mirel amamuk paikhatli mi sum mi hai karige ngonda shumna luraba lairik se piramliba ahalduna kana tasingna isibu kanano aina matau karamna ahaldugi khongul ligadoriba matamnaga thengbaga ningthorel do ngasidi lairik to hangdoktuna parudre mathak thangba lamaida thariba singdu khak haiphet paraga loishinkhre aduga mafam chaba mada thammi mahak masado waraduna potharage haiduna phamung kakhatli thangmaidu lamduna muthatli aduga tumkhre hai ningthorel tabro masi angang si yaroidobani nang karamba matam thawgalaga thabak mayam se tawge hairibanoba uidum tarai khonjel du tabada phuk hogotli tarai teima tani nang ising hajen gi tawbani tadradi salo thuna mi khai loina ngairaga leramani ye kai bunoi teima yenguni mase aina nahanta ipamgi labukto alu thabagi suri takhat pinaba mi leitena haiba natro nangonda yani teima aisana batawge tanjadu da mau ahal tholaktu ne hekta lawaidagi lakthare kariya nangna yum sida leitradi yumgi thabak mayam si kanana tawduriba karino da ise ngasi nongma khak ipamda thabak ama hairakpagi aduk angang se mathau tawna ba thage haibani kaino hoi bema yum sigi oihogadoriba phibam si su khara yengo nathantagi mapona ti yening thorel se tajaning dida ise asukoiba matam se nongma te ise na thabak sijanabada aina kai haikrage ne haima kayadana yengo komase bema ning thorel gi ba thibong sibu ibema na thakpi bro tasengna makidi nangna mabu thabak sijanari se sijana phamsu thoktabani kaino da iche na aduk yamna aigi migi nairi dubo thamoi do khara chaw thokpa sitammo yum sida punna leiminari bane yum sida leiminari haiduna nongmata nangna ching khoya mata pirakhrabarne he adudi nangna ngasi phauba imagi seba tawkhrabro seba di tokthokro nungthil numit amata da champut chara amata phutanaga pijakhrabro mapalda mawani do kanna launari leijabi pangal puthokduna khatnari nakalda ningthore lepi kariso haijaba ngamde imungda makhoi gi nupa su lei adubu khamdokpa tholakti thaba leisu phamungda adumak hippi mahangna bu kari tawba ngamuni haibage o phai aphaw yam sara male ne ngasidi ngamthoknaba manaidri yaroidori ne asi hairaga mau ani do masham phoina bahawi ngasaidagi kariso haingamdana leplamba ningthorel du mamang maktada adumne hek tawrabadudadi sensinduna khamdokjei imungda leiramba magi nupa singsu chenthoraktuna khamdoi adubu pak hek tokti nupi ani dusu kona thangda chingtho abatungda phoinarambadu lepki adubu machindi meluba ngamdabanina amuksa awai khum tawnarai nang aina angangi na thabirabani ko nang o aisune ahalne na yengbiriba na ha haisina ne mapangal kanba to mehlakani mathang amuka khanabadadi yengo aina haisini ai sibra nang sibra matawgadoribani ko khu selo he iche nang as yare da nupia changna sila ho imungda asam haina duna magi nupana makhut paiduna chingsinki tawriba mawongduda mataima ahaldu sauningbana loire tainapam khangdraduna ningthorel do onsilai hai minai macha masi pumna makse nangna thoonba natro nathibong du kanana thake minai oiba haibasidi mapung masa khangdradi yaroine ibungo nang yengo ngasi haiba numisidagi ne migi thabak ek tawrambada aina kaidoge yengo banang kalla bawahi singdo hairamnaga imungda jangkhri ningthorel do maru lukthaduna mapi tap tariba malem leimaida yengduna lei mayamba ahaldu wadi amata hairakti adubu ningthorel gi mareng jumda popop anirak ahumlakti tharamlaga sakhri mahaksu asumna nongma haukhibana ngasidi ningthorel sahi kun surakle adubu yumgi miwat minai di lepa naide marak sida thabalaidu masa hena suksilakpa matang haibadu oire
Ngasi hayeng tamba ngamdri phamsenari. Matangdu yauраклabadudadi mau ahaldu manemgi seba changkhidri. Mayamba ahaldi mamagi chaba yanaba yengduna anau apet leiraklabasu thabak chatpanina thawoina seba tawba ngamde. Langphaida laikhiba machasu mangai nupi mapamda laikhiba machasu yum hongdoktuna laikhiba macha mamaudu nongmanini laklamlabasu mamabu manembu ayuk nungthil nungdang khangdana seba tawbadi ningthoril khaktanani. Nungthilgi matamni ningthoril makutta tengkot ama paiduna changlai. Imahal tabro imahal tabro imahal mitpango champuse kitang chase. Thabalaidu khonjeldu mamit tamna panglai. Kari kaitau seba tomba se champuse kitang chase. Ngasai chak to chapam phana chakhidabaduda haksangdo yam sonthagiba tarena aina champut phutlubani. Hoi hoi chase ai kitang haugatke nang amukta nga ulao. Ningthoril changsinduna mamabu tapna tawduna famungi kangtholduda nga halli. Champut adusu inbiri thabalaisu champutto ahum marirak charaba tungda hairai. Yare ima o e tomba kitanga charadi phagadabani ima. Ngahak leiraga amuk charasu charage. Hoi ngahak kanaraga charase. Ima wa ama haige nangonda nayamba natayma hoi leihobro. Leitaba male itayma tomisu nongmanini sure mapamda laikhiba. Tato na lang phai chatkibadagi adum halaktre. Itayma ahalsu sorat ama chatkani hairami. Phare matang yam sare adudi. Ima su koigadaba mandre. Aduna isagi mari makhong taklamge. Hozikti nang sumapung maray phaba haibadu oire. Imahal ingoi imana nangbu nungsidaba karisu laite. Nangdi karisu khangjaba natte. Nangi nara laite haiba nayamba singsu khangi. Ima su khangi. Adubune nangi imana imung sibu muthalamba nayamba singna mapa laina mapagi minungsi phangdaba macha oiduna chaurakpana makhoina nangbu nungsirasu nangi michang changba ngamdabani. Adubune natai masingsidi pukchelpi haiba imasu khangi. Aduna imana leitraba tungda yumpham sida leihauba ichana kaisu ngamoi. Imahal nachabu yumsida leitrabadi karaida leiyu haibano. Ima wa haige aina thoina nangi imagi mari makhong khangde. Adubu nangi imaga tattana loinaramba amaiba lukhoi haibado aduga wari sanarabadi nangi kanaba oigani. Imahal mahagna natabra aigi mabu hatkiba. Matamduda singnakhi. Adubu khudam sangdamdi leitabanina karisu tawba ngamkhide. Matamduda nangi imana imungsidagi lan thum khudingmak yomduna pukhrabani. Adubu namaduna siduna taramba maphamduda leiramdre. Aigi inaw nupi ama maga yumthangnei. Mahakna kona pau pirakpada amaiba lukhoidu mapham marang ikhang khangogdana sel yamna paiba misak ama oirakhi haidana leikaiduda maming chatle. Adubu imahal amaiba lukhoigi manakta chatlaga aigi wari wakhong khangani hairisibu aina thazai. Matamduda nangi imaga amaibadugana lautunaduna yumsida changakpani. Aduna mahakna nangi I mari takpa ngamgani bungo. Pharima adudi ai amaibaduba thuba matamda unanaba hotnagi. Numitsigi matungdagi thabalai layeng phaba haibadu oire. Lamna laikhiba machasingsu pau hairure. Macha masu mayamna yumduda leiraba kan thabalaigi aroibasu oikre. Mathau mangam pangthoklingai ningthaurildi mamana hairamba pumba kauthoklure. Tha ahumgi matungda nongma mapa mathong khangdabagi machasina sagai sida mara taraga leiba yaroye. Nupia yare to oda karigi tokpano nakhoi napana thirakpa nupi atombina chelakpa mathong maram khangdaba machasidi lairadana nakhoi nachinna naw khakta yenabada lamsibu kayam thungnarigeba. Hoine ai loina khangimni aina matang chana tawraki ki tawrage nang siam ngai ngamde he kamaina ingna leiduino. Nachasingsina nongmagi hammam chawkhalaiba hayeng hakchi leiradi nupi thige hairaniye. Aduga nupia nangsi wayam ngangida ai mi haningai ko halo hairabani kaino nupa thogaga hatongnaro wayama sangadabani. Mayambaga matay magana ngangna saknariba wari singdu taraga leiba yaraktraduna phukhogotli. Mahaki setna chanaba mapi marol khara yomsinduna thoglai. Amuk kaino makhangning ningsinglaktuna ka manungda changsinkhiduna lairik yawba ngabongdu supuduna thoglai. Aroi boyna yumduda munna yenglammi adubu thuna mamai laiduna dum chatkre.
ꯅꯤꯡꯊꯧꯔꯦꯜꯅ ꯆꯠꯈꯤꯕꯗꯨ ꯌꯨꯝꯗꯨꯒꯤ ꯃꯤ ꯀꯅꯥꯁꯨ ꯈꯪꯍꯧꯗꯦ꯫ ꯅꯤꯡꯊꯧꯔꯦꯜ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯂꯝꯇꯥꯛꯄ ꯆꯦꯌꯦꯛꯇꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯚꯥꯞ ꯇꯥꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯃꯃꯥ ꯍꯥꯠꯄ ꯑꯃꯥꯏꯕꯗꯨꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯇꯥꯈꯤ꯫ ꯊꯥꯕꯜꯂꯩꯅ ꯍꯥꯏꯔꯝꯕ ꯂꯝꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯥꯏꯕꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯑꯃꯥꯏꯕꯒꯤ ꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯁꯨꯝ ꯆꯪꯂꯛꯄꯗ ꯅꯨꯄꯥ ꯑꯃ ꯊꯣꯡꯒꯥꯜꯗ ꯅꯥꯄꯤ ꯐꯣꯏꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ, "ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ, ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯉꯣ? ꯌꯨꯝꯁꯤꯕꯨ ꯑꯃꯥꯏꯕ ꯂꯨꯈꯣꯏꯒꯤ?" "ꯃꯥꯅꯦ ꯃꯥꯅꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯩꯈꯤꯗꯕ ꯆꯍꯤ 3 ꯍꯥꯏꯔꯦ." "ꯑꯣ, ꯀꯔꯤ ꯂꯩꯔꯒꯦ ꯏꯕꯨꯡꯉꯣ? ꯅꯪꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ?" ꯇꯁꯦꯡꯅ ꯑꯁꯥ ꯎꯗ꯭ꯔꯕ ꯅꯤꯡꯊꯧꯔꯦꯜ ꯋꯥ ꯉꯥꯡꯅꯤꯡꯕꯗꯤ ꯐꯥꯎꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯍꯜꯗꯨꯅ ꯑꯃꯨꯛꯀꯁꯨ ꯅꯝꯍꯪ ꯍꯪꯂꯛꯏ, "ꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣꯅꯦ ꯏꯕꯨꯡꯉꯣꯒꯤ?" "ꯅꯤꯡꯊꯧꯔꯦꯜ ꯍꯥꯏꯕꯅꯤ ꯈꯨꯔꯥ." "ꯆꯪꯉꯨꯈꯤꯁꯤ ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯪꯉꯨꯈꯤꯁꯤ꯫ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ ꯏꯄꯥ ꯏꯆꯥꯅ ꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝꯁꯦ." ꯑꯍꯜ ꯑꯗꯨꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯉꯛꯀꯅꯨ ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯃꯌꯥꯝꯗꯨꯅ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎ ꯌꯥꯎꯅ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯄꯥ ꯏꯆꯥ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯈꯤꯁꯤ." ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯛ ꯊꯥꯗꯨꯅ ꯐꯝꯃꯤꯟꯅꯩ꯫ "ꯆꯥꯛꯇꯤ ꯆꯥꯔꯛꯂꯕ꯭ꯔꯥ?" "ꯆꯥꯗ꯭ꯔꯤ ꯈꯨꯔꯥ, ꯉꯁꯤꯒꯤ ꯆꯔꯥ ꯑꯃꯁꯤꯗꯤ ꯁꯤꯗ ꯆꯥꯈ꯭ꯔꯣ꯫ ꯅꯪ ꯏꯟꯗꯣꯟꯕꯨ ꯊꯣꯡꯍꯟꯒꯦ, ꯏꯆꯥꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯅꯤꯡꯕ?" "ꯌꯥꯏꯗ ꯈꯨꯔꯥ." ꯃꯆꯤꯟꯗꯗꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤ, ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯆꯤꯡꯅꯩ꯫ ꯃꯇꯧꯗꯨ ꯈꯪꯂꯕ ꯑꯍꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯕꯨꯡꯉꯣ, ꯊꯣꯏꯅ ꯂꯥꯟꯅ ꯈꯟꯒꯅꯨ. ꯏꯄꯥꯅ ꯏꯆꯥꯕꯨ ꯄꯤꯖꯅꯤꯡꯗꯅ ꯇꯧꯕꯅꯤ. ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯃꯃꯨꯠ ꯇꯥꯅ ꯁꯥꯟꯅꯅꯤꯡꯕꯒꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯆꯥꯛꯀꯤ ꯄꯥꯎ ꯍꯥꯏꯔꯝꯃꯤ꯫ "ꯕꯨꯡꯉꯣ, ꯏꯆꯥꯒꯤ ꯃꯤꯡꯗꯨ ꯅꯤꯡꯊꯧꯔꯦꯜ ꯍꯥꯏꯕ ꯆꯨꯝꯃꯦꯀꯣ?" "ꯍꯣꯏ ꯈꯨꯔꯥ." "ꯁꯨꯝꯗꯧꯕꯅꯤ ꯋꯥꯔꯤꯁꯤ꯫ ꯅꯪꯒꯤ ꯏꯃꯥꯒ ꯑꯩꯒꯤ ꯄꯥꯕꯒꯅ ꯌꯥꯝꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯗꯨꯅ ꯏꯃꯨꯡ ꯑꯃꯕꯨ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯈ꯭ꯔꯦ꯫ ꯃꯁꯤꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯃꯔꯟ ꯃꯊꯨꯝ ꯄꯨꯝꯕ ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯪꯒꯤ ꯏꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯁꯨ ꯀꯨꯏꯍꯧꯗꯦ ꯑꯩꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯍꯥꯛꯄꯨ ꯏꯁꯣꯔꯅ ꯋꯥꯔꯛꯏ ꯍꯥꯏꯕꯗꯨꯅꯤ." ꯃꯐꯝ ꯃꯔꯥꯡ ꯏꯈꯪ ꯈꯪꯗꯕ ꯂꯩꯅꯥ ꯂꯥꯏꯊꯨꯡ ꯄꯛꯈꯤ꯫ ꯃꯁꯥꯃꯛ ꯑꯃꯥꯏꯕ ꯑꯣꯏꯔꯕꯁꯨ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯈꯤꯗꯦ꯫ "ꯑꯗꯨꯒ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯍꯜ ꯑꯗꯨꯅ?" "ꯃꯥꯅꯤ, ꯃꯍꯥꯛꯇꯨꯅꯤ ꯀꯥꯏꯅꯊꯪꯗ ꯃꯁꯥꯒꯤ ꯃꯔꯥꯜ ꯈꯪꯖꯔꯛꯇꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯏꯀꯩ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯂꯝꯇꯥꯛꯄ ꯆꯦꯌꯦꯛꯇꯨꯗꯤ ꯄꯨꯊꯣꯔꯛꯎ, ꯑꯩ ꯇꯥꯛꯀꯦ." ꯅꯤꯡꯊꯧꯔꯦꯜꯅ ꯉꯥꯕꯣꯡꯗꯨꯗ ꯌꯥꯎꯔꯤꯕ ꯂꯝꯇꯥꯛ ꯆꯦꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯃꯤꯟꯅꯩ꯫ "ꯁꯦ ꯏꯕꯨꯡꯉꯣ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯂꯩꯐꯝ ꯇꯥꯛꯄꯅꯤ꯫ ꯃꯐꯝꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯌꯨꯝꯐꯝꯅꯤ, ꯂꯌꯥꯝꯅ ꯌꯣꯝꯗꯨꯅ ꯂꯩꯔꯦ꯫ ꯅꯪ ꯑꯃꯅ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ꯫ ꯃꯗꯨꯒꯤꯗꯃꯛꯅꯤ ꯂꯥꯏꯔꯤꯛꯁꯤꯡ ꯄꯤꯔꯝꯂꯤꯕ." ꯃꯇꯧ ꯑꯁꯨꯝꯅ ꯆꯦꯌꯦꯛꯇꯨ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯦ꯫ ꯂꯣꯏꯔꯒ ꯂꯥꯏꯋꯥ ꯌꯥꯎꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯃꯃꯝꯇ ꯅꯩꯅꯩ꯫ ꯁꯤꯒꯨꯝꯕ ꯃꯇꯥꯡ ꯇꯟꯖꯥꯁꯤꯗ ꯃꯍꯩ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯃꯨꯛ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯦ꯫ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧꯔꯦꯜꯗꯨ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯏ ꯃꯥꯒꯤ ꯃꯌꯨꯝ ꯌꯨꯝꯐꯝ ꯊꯤꯕ꯫ ꯅꯨꯡꯁꯥꯁꯨ ꯐꯖꯅ ꯁꯥꯏ꯫ ꯀꯥꯂꯦꯟ ꯆꯪꯂꯛꯄꯒꯤ ꯈꯥꯝꯕꯤꯅꯕ ꯀꯅꯥ ꯌꯥꯎꯗ ꯀꯣꯛꯊꯛꯇꯨꯗ ꯁꯦꯒꯥꯏꯕ ꯃꯈꯩ ꯅꯨꯡꯁꯥꯅ ꯂꯥꯍꯠꯂꯤ꯫ ꯎꯔꯨꯝ ꯌꯦꯡꯗꯨꯅ ꯑꯃꯨꯛꯃꯨꯛꯁꯨ ꯄꯣꯊꯥꯏ꯫ ꯆꯦꯌꯦꯛꯇꯣ ꯐꯥꯛꯇꯣꯛꯇꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯀꯤꯗꯤ ꯆꯪꯖꯐꯝ ꯂꯩꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯊꯥꯡꯉꯩ ꯁꯦꯡꯕ ꯃꯐꯝ ꯑꯗꯨꯕꯨ ꯌꯧꯔꯨꯕꯗꯤ ꯍꯥꯏꯗꯨꯅ ꯂꯦꯞꯇꯅ ꯆꯠꯂꯤ, ꯃꯁꯥꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯅꯤ꯫ ꯃꯉꯥꯜꯗꯣ ꯉꯁꯤꯗꯤ ꯃꯤꯀꯞ ꯉꯟꯅ ꯊꯣꯛꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯀꯔꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯂꯛꯄꯅꯣ ꯈꯪꯗꯦ, ꯉꯥꯈꯥ ꯉꯥꯅꯝ ꯈꯪꯆꯥ ꯍꯦꯛ ꯆꯥꯅꯤꯡꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯇꯨꯡ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯇꯝꯗꯨ ꯉꯜꯂꯤꯕꯅꯤꯅ ꯂꯥꯎꯅ ꯈꯣꯡꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯀꯧꯕ ꯌꯥꯗꯕꯅꯤꯅ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯛꯏ꯫ "ꯏꯇꯥꯎ, ꯂꯦꯝꯕꯧ, ꯏꯇꯥꯎ." ꯎꯏꯔꯨꯝ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯏꯄꯥꯏ ꯍꯧꯏ꯫ "ꯏꯁ, ꯀꯔꯤꯅꯣ? ꯁꯨꯔꯦꯡ ꯁꯝꯕꯝꯒꯤ ꯕꯨꯠꯇꯣ ꯑꯩꯈꯣꯏ ꯊꯣꯡꯅꯥꯎꯗ ꯅꯞꯄ ꯃꯥꯜꯂꯦꯅꯦ꯫ ꯏꯇꯥꯎ, ꯑꯩꯅꯦ, ꯃꯉꯥꯜꯅꯦ, ꯇꯥꯕ꯭ꯔꯣ? ꯏꯇꯥꯎ ꯃꯉꯥꯜ ꯁꯥꯔꯕ ꯂꯥꯛꯏ ꯃꯥꯜꯂꯤꯅꯦ ꯇꯧꯏꯁꯦ꯫ ꯃꯁꯤ ꯇꯥꯐꯝꯗꯤ ꯊꯣꯛꯄꯅꯤꯗ꯫ ꯏꯇꯥꯎ, ꯑꯩꯅꯦ, ꯃꯉꯥꯜꯅꯦ, ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯃꯄꯥꯟꯁꯤꯗ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯩ." ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕꯗ ꯃꯇꯥꯎꯒꯤ ꯈꯣꯟꯖꯦꯜꯅ ꯈꯪꯂ ꯃꯥꯜꯂꯤ꯫ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯏ꯫ "ꯀꯥꯏ ꯆꯠꯂꯨꯏꯕ ꯑꯍꯤꯡꯁꯤꯗ?" "ꯑꯍꯤꯡ ꯅꯠꯇ꯭ꯔꯦ ꯏꯕꯨꯡꯉꯣ, ꯅꯨꯡꯁꯤꯠ ꯆꯥꯕ ꯑꯍꯜ ꯃꯌꯥꯝ ꯊꯣꯛꯍꯧꯔꯦ." ꯃꯍꯥꯛꯅ ꯍꯥꯏꯗꯧꯔꯤ ꯋꯥꯗꯨ ꯌꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ꯫ "ꯏꯁ, ꯌꯥꯔꯦꯕꯣ, ꯑꯁꯦꯡꯕꯅꯤ ꯉꯁꯤꯁꯦ ꯉꯥꯅꯝ ꯌꯥꯝ ꯆꯥꯅꯤꯡꯉꯤ꯫ ꯑꯩꯈꯣꯏ ꯏꯟꯐꯝꯗꯨꯗ ꯏꯟ ꯊꯥꯔꯝꯃꯦꯌꯦ, ꯑꯗꯣ ꯑꯝꯇ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯣꯜꯂꯨꯁꯤ ꯂꯥꯎ." "ꯀꯔꯤ? ꯍꯩ, ꯑꯗꯨꯏ ꯇꯨꯔꯦꯜ ꯃꯔꯤꯜꯗꯣ ꯃꯤ ꯂꯧꯔꯝꯗꯥꯏꯗ ꯑꯗꯨꯃꯥꯏꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯕꯅꯤꯀꯣ." "ꯇꯥꯅꯤꯡꯗꯦ, ꯆꯠꯂꯨ ꯂꯣꯏꯁꯤꯜꯂꯨ꯫ ꯃꯄꯥꯟꯗꯗꯤꯕ ꯏꯪꯍꯧꯋꯦꯕ, ꯐꯤ ꯑꯊꯥꯕ ꯑꯃꯁꯨ ꯏꯟꯁꯜꯂꯣ." "ꯑꯩ ꯉꯝꯖꯔꯣꯏꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂ ꯐꯃꯨꯡ ꯆꯪꯗꯨꯅ ꯍꯤꯞꯈꯤ꯫
ꯃꯉꯥꯜꯗꯨ ꯂꯦꯝꯕꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯗꯨꯅ ꯅꯝꯗꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯕꯨ꯫ ꯏꯃꯥ ꯏꯄꯥꯗ ꯀꯦꯖꯕ ꯐꯪꯈꯤꯗꯦ꯫ ꯏꯄꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯃꯥꯅ ꯑꯣꯛꯎꯗꯕꯅ ꯃꯆꯥ ꯑꯩꯅ ꯐꯪꯂꯤꯕ ꯆꯩꯅꯥꯁꯦ ꯂꯣꯏꯕ ꯈꯪꯕ ꯅꯥꯏꯗꯦ꯫ ꯇꯥꯅꯤꯡꯊꯧꯔꯦꯜ, ꯌꯨꯝꯐꯝꯁꯤꯒꯤ ꯋꯥꯔꯤꯗꯤ ꯈꯪꯂꯕ꯭ꯔꯥ? ꯈꯪꯗꯦ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯍꯜꯁꯤꯡꯅ ꯀꯩꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯅꯕ ꯇꯥꯈꯤ꯫ ꯁꯤꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯊꯤꯗꯣꯛꯄꯁꯨ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯑꯩꯁꯨ ꯈꯜꯂꯤ꯫ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ, ꯇꯨꯝꯂꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯣꯡꯂꯝꯗ ꯉꯔꯥꯡ ꯈꯣꯏ ꯆꯣꯞꯄ ꯀꯨꯝꯂꯨꯕ ꯈꯝꯇꯣꯟꯗꯨ ꯃꯕꯨꯛ ꯀꯪꯈꯠꯇꯨꯅ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯅ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯆꯥꯏꯈꯤ꯫ ꯅꯤꯡꯊꯧꯔꯦꯜꯁꯨ ꯇꯥꯔꯦ, ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯁꯤꯕꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯕꯗ ꯌꯥꯎꯕ ꯊꯣꯛꯂꯛꯏ꯫ ꯃꯐꯝꯗꯨꯗ ꯃꯉꯥꯜ ꯂꯦꯝꯕꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎ, ꯃꯐꯝꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ? ꯈꯣꯡꯂꯝꯗꯨꯗ ꯆꯪꯉꯨꯕꯅꯤ ꯍꯥꯏ꯫ ꯆꯨꯝꯃꯤ ꯏꯇꯥꯎ꯫ ꯀꯝꯗꯧꯔꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯈꯣꯡꯂꯝꯁꯤꯕꯣ? ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗ꯭ꯔꯤꯗ ꯃꯁꯤꯒꯤ ꯈꯣꯡꯂꯝꯒꯤ ꯋꯥꯔꯤꯁꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯍꯧ ꯇꯧꯗꯨꯅ ꯑꯁꯤꯕ ꯃꯁꯥꯗꯨ ꯄꯣꯠꯂꯣꯏꯈꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯦꯝꯕꯅ, ꯏꯇꯥꯎ ꯊꯤꯃꯨꯡꯗꯣ ꯐꯠꯇ ꯂꯧꯁꯤꯡ ꯍꯩꯕꯅꯤ, ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯌꯨꯝ ꯍꯜꯂꯛꯄꯗ ꯇꯕꯥꯅꯨꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯕꯥꯅꯨ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯩ ꯍꯜꯂꯛꯑꯦ꯫ ꯇꯕꯥꯅꯨꯗꯨ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ꯫ ꯃꯈꯣꯏ ꯇꯥ, ꯐꯤ ꯑꯁꯦꯡꯕ, ꯃꯩꯔꯥ, ꯏꯁꯤꯡ ꯑꯁꯦꯡꯕ ꯂꯣꯏꯅ ꯁꯪꯒꯣꯏ ꯃꯆꯤꯟꯗ ꯂꯩꯔꯕꯅꯤ꯫ ꯅꯪꯗꯤ ꯀꯩꯗꯧꯔꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯍꯣꯏ, ꯀꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯁꯥꯁꯦ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯇꯧꯏ꯫ ꯃꯈꯣꯏ ꯇꯥ ꯆꯠꯈꯤꯕꯒ ꯑꯃꯨꯛꯁꯨ ꯍꯟꯇꯣꯛꯎꯔꯕꯅꯤ ꯑꯩꯁꯦ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯁꯪꯒꯣꯏ ꯃꯆꯤꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡ ꯑꯁꯦꯡꯕꯗꯨꯅ ꯈꯤꯛꯇꯣꯛꯏ꯫ ꯂꯣꯏꯔꯒ ꯐꯤ ꯑꯁꯦꯡꯕꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯃꯩ ꯑꯣꯛꯊꯣꯛꯏ꯫ ꯂꯣꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯇꯕꯥꯅꯨꯅ ꯏꯃꯨꯡ ꯆꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯕꯥꯅꯨ ꯇꯞꯅ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯀꯨꯏꯍꯧꯗꯦ ꯃꯁꯥꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯈꯠꯂꯤ꯫ ꯇꯕꯥꯅꯨ, ꯇꯥꯕ꯭ꯔꯣ? ꯁꯦ, ꯐꯃꯨꯡꯗ ꯍꯤꯞꯁꯤꯁꯦ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯇꯕꯥꯅꯨꯕꯨ ꯊꯥꯡꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ꯫ ꯂꯣꯏꯔꯒ ꯃꯁꯥꯗꯨ ꯆꯤꯡꯅꯔꯗꯨꯅ ꯈꯨꯗꯥꯡ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯈꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ꯫ ꯇꯕꯥꯅꯨ, ꯏꯕꯥꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯗꯧꯔꯦ꯫ ꯍꯥ? ꯑꯁꯦꯡꯕ꯭ꯔꯣ ꯃꯈꯣꯏ ꯇꯥ? ꯇꯕꯥꯅꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯧꯔꯦꯜꯁꯨ ꯑꯗꯨꯃꯉꯥꯏ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯃꯁꯥꯗ ꯊꯨꯝꯍꯠꯂꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯤꯡꯊꯧꯔꯦꯜꯅ ꯅꯨꯄꯤꯒꯤ ꯅꯨꯄꯥꯒꯤ ꯊꯕꯛ ꯈꯥꯏꯗꯅ ꯇꯧꯈꯤ꯫ ꯅꯨꯄꯤ ꯃꯄꯥꯝꯂꯣꯝꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ, ꯃꯍꯩ ꯍꯔꯥꯎꯅꯩ꯫ ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯐꯪꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜꯅꯤ꯫ ꯑꯗꯨꯛ ꯐꯠꯇꯕ ꯅꯪꯒꯤ ꯌꯨꯝꯐꯝꯁꯦ ꯁꯨꯔꯣꯟ ꯐꯥꯎꯕ ꯃꯥꯡ ꯇꯥꯛꯅꯕꯒꯤ ꯃꯁꯛ ꯑꯣꯏꯗꯨꯅ ꯁꯥꯒꯩꯒꯤ ꯃꯩꯇꯥꯜ ꯑꯁꯤꯕ ꯑꯣꯏꯌꯨꯀꯣ꯫ ꯅꯪꯅ ꯊꯨꯒꯥꯏꯈꯤꯕ ꯏꯃꯨꯡꯁꯤꯡꯁꯤꯒꯤ ꯄꯥꯞꯅ ꯅꯄꯨꯟꯁꯤ ꯀꯣꯟꯅꯗꯨꯅ ꯆꯠꯄ ꯑꯣꯏꯌꯨꯀꯣ꯫ ꯅꯁꯥ ꯈꯛꯇꯒꯤ ꯈꯟꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯗꯨꯅ ꯅꯪꯒꯤ ꯅꯌꯨꯝ ꯁꯥꯒꯦ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯉꯛꯇꯕ ꯉꯝꯗꯦ꯫ ꯅꯪꯕꯨ ꯃꯤꯔꯣ? ꯅꯪꯗꯤ ꯁꯥꯅꯤ ꯁꯥ꯫ ꯍꯥꯏꯗꯧꯕ ꯋꯥ ꯂꯣꯏꯔꯗꯤ ꯂꯦꯡꯕꯤꯔꯣ ꯌꯥꯔꯦ꯫ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯋꯥꯔꯛꯄꯤꯌꯣ꯫ ꯑꯩꯅ ꯂꯥꯛꯑꯣꯅ ꯀꯧꯕ ꯅꯠꯇꯦ, ꯃꯁꯥꯅ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯆꯕꯅꯦ꯫ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝꯕꯅꯤ꯫ ꯑꯣ, ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ? ꯅꯪꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯑꯗꯨꯛ ꯈꯪꯗꯕ, ꯅꯁꯥꯒꯤꯇ ꯈꯟꯕ꯫ ꯏꯆꯥ ꯌꯣꯛꯄ ꯉꯝꯅꯕ ꯎꯄꯥꯏ ꯊꯤꯖꯕꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯝꯕ ꯅꯨꯄꯤꯗꯨ ꯉꯥꯡꯅꯕꯗ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯞꯇꯨꯅ ꯆꯠꯈꯤ꯫ ꯀꯔꯤ ꯊꯣꯛꯆꯦꯅ ꯇꯧꯔꯤꯕ? ꯃꯃꯥꯏꯁꯤꯗꯨꯝ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ꯫ ꯃꯋꯥꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯉꯥꯡꯕ ꯆꯩꯕ ꯁꯥꯔꯗꯅ꯫ ꯀꯔꯝꯕ ꯀꯣꯛꯅꯣ ꯈꯪꯗꯦ, ꯉꯛꯇꯕ ꯉꯝꯗꯦ꯫ ꯑꯩꯒ ꯑꯣꯏꯔꯗꯤ ꯁꯤꯖꯈ꯭ꯔꯅꯤ꯫ ꯆꯥꯟꯗꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯤ ꯑꯉꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯆꯨꯝꯃꯤ ꯈꯜꯂꯤ꯫ ꯏꯁ, ꯃꯪꯁꯤꯗꯤ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯪꯂꯥꯟꯗ ꯑꯣꯠꯈꯤꯗꯧꯔꯤꯕ? ꯑꯩ ꯋꯥꯔꯤ ꯋꯥꯈꯣꯡ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ, ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯦ, ꯋꯥꯔꯤ ꯐꯖꯅ ꯏꯕ ꯉꯝꯕ, ꯋꯥꯔꯤ ꯃꯆꯥ, ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯗꯤ ꯍꯣꯔꯔ ꯃꯤꯁꯇ꯭ꯔꯤ ꯏꯕ ꯉꯝꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯁꯣꯅꯝ ꯆꯅꯨ ꯍꯥꯏꯅ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨꯗ ꯃꯦꯁꯦꯖ ꯊꯥꯖꯟꯕꯤꯔꯛꯎ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫